Ngasisi Sunday numit oibanina lalaibado ima sisitalna lao haiduna hairakpado chatnaba sem saba loiselai mabukning su yam monda nungaina mapi marol sing adu sesin jasinba loiduna thorakle asumna ngai hakki matungda lalaibado yairima hoigi mayum yauruktuna getu da leblari adubu chawraba getu ihang hangdoktuna laibadu lalaibana uraduna mahaksu asum sumanglom tamna changlakpani mahangna sumang aduda yaurabada jab leblaga imunglomda onchinduna kana laibagi haiduna kauge haiduna tawrakpani adubu mikoptuda imunglomdagi kanagumbi ama kappagi khonjel adu lalaibana tarakpani lalaiba mahakki mabukningdo asum singnaba ama poglaktuna imunglomda prap jensilai thongdusu ihang hangdoklambana mikopta living room du yaurakpani mi manghani haiduna di changlaklaga thonglonchинbadi kaubajani huranbasingdu sa ahum aduna yairimabu kaisalsingna lakna phanaduna sanabirabi saji amongumna upai leitana sarak tamnaba hotnarambadu lalaiba saubana mahakki mamit anido igungak sangangkhre asaubana luton karaba lalaibadu huranba sasing adubu tunglomdagi amamamta oina ngaksam paiduna chingthokpa haurai Patraba sasing adusu lalaibada onchilaktuna lamba panaba honarei lalaibana mahakki khuchau aduna sasing adu thajinduna phuba hekta haurakpani nupidaga akan aring singba sasing adu makoigi thabakta khonglau polo halliba lalaibabu omchinduna phuna ba honarei lalaibasu nupa thokna lamba paba haurai adubu makoi ahum subanina lalaibadu khajik lakjarakli lalaibasu hande Makoina phunaringai tanjadu yairima mahakki roomda prap jensinduna police pau satlauna pikre mapabungda sukhudakta pau pikre asomdana lalaibado mathanta oibanina huranba singduna mamai mamit khangdana kauselai madudagi huranba anina lalaibagi makhut anido nakandagi farai tanjaduda lemhauriba huranba nupaduna makhuta thang ama pairiduna lalaiba tamna jingsalai lalaibagi mabukta thang aduna thumna hekta thinjilai yairima tauribadu ubada sor honthagani haiba phawba kaukhiduna pakhatkibani yamna kanna laurai ima lekai mi hale kana leibage amukta kanbiyo kana leibage mi hale amukta kanbiyo asi haina yairima do kanna lauramlaga makhutta pairamba phone adu laktana langthoklamlaga lalaibagi manak tamna nuksitki mang thana chensilakpani aduga lalaibagi pukchepta thangna thinbagi lepalektana thorakliba I adu mahakki makhut aduna mensinduna lalaibabu mathada konchilaga pakhatna kapla I yairima dalalaiba se mitopta pago dangda mai tawgano dang kaisu tawriye se mitopta pago dangda mai tawba yaruye aina kobase tatrabona se amukta komo dalalaiba Asi haiduna yairimadu kappa haurakle ngasaidagi hireimadu laptakna lalaibana gate manungda hekchangkibadu mahakna uhaubadagi mahakti asum tominna lalaibagi matungda inaraktuna thokriba tawkriba tawdoksing pumnamaktu minmangmaktada thokrabani ukrabani hireimadu lalaibabu thangna thinkiba adudadi masa pumbadu pakhatkiduna mangolda phampreknana phamlaga gyan mangna mamitu kupkani kawba makai chap yungna laikre Asomdana yairimana adumna kanna hekta kappa haurakpadudadi huranba sa ahumdu thuna magetlomda makhoisu phakidanaba mathawai hingnaba chinthorakpani adubu police na yaurakpana handuna makhoi ahumak police na phakre police kharana imunglomda prap chensilaktuna thunamak ambulance kauduna lalaibadu hospital da pukhalai yairima so asum kapna lalaibagi matungda ambulance da yaukre Hireima wamen amata ngangde lalaibabu thangna thinduna hospital yaukibadudade mahakki thamoidusu yamna sokpagum tawrai ngaiak asum wakhal khalamlaga mahaksu hospital maikei tamlakle hospital gi operation theater manungda lalaibadu insinkre yairima de masam manadu ipha asumna masadu pulak tasenduna hospital adugi walduda ngaduna phamlaga kaptuna laikre Hireimadi mayamna phamnariba bench tuda ungduna adumak phamli ngaihakki matungdadi samkhya pabung no kuljan ima sisital ima se lei shilembi mayam pumnamaktu loina thunglare nongdrembaso
mahakki marup Nokuljanga pulap lakminabani. Machanupi saklabi Yaireimana angawbigum masa tasinduna phamduna leiribadu ubada changsinduna tapna hairei. Icha thoibe Yairima se adumna tawganu. Hawjikti pabung oisu yawrakle aisu yawrakle dana. Ichana adumna tawbado ipa yengba ngamde. Asi haiduna nongdrembadu macha Yairima bu themjinbi. Apokpa natrabasu Yairima bu nongdrembana yamna luna tawjabani. Nokuljansu machagi matau aduda yengba ngamdraduna kaptuna leikre. Adubu mahakki thamoidasu asum sauningbagi maina lepa leitana chakpasu helai. Khudakta police ta phone tawduna hanglai. Hawjik phawba marol chumdribra sasingda officer. Ichabusu mangan ge hotnaba. Amaksu mi amagi punsibusu thangna hekta thinba. Mamaida ising hairaga pho. Marol chumdri phawpho. Mai iklaga yoto maphaiganda tham. Hera aibu singnabasu sari. Nokuljan Rajkumar kanano khangdaba sai. Asi haiduna sauna Nokuljandu phone du phatlauna kakthale. Mapuroibagi matauduna Sijale Shilembi amade Sitaldusu kibana suloire. Adubu tapna themjinjarae. Sital tapna mapuroibada kaptuna haijarae. Moisam kya? Ichai Yairima bu manghange khaliba makoise. Lemna amta thabiganu. Ichada asumna tawraga mama oibe aina karamna yengduna leiba ngamgani. Ai ichagi mitki pise yengba ngamdi moisam kya? Kanano aikhoida thawoina atamna yeklaga naujaribi ichada manghange khaliba. Asi hairaga Sitaldu kaptuna mapuroibagi khongda tujarae. Asumna laleibagi operation haukiba pungkhai amarom haujinkre. Doctor sing nursing chenthok chensin tawduna yam kanna laleibadu kannaba hotnari. Operation theater manungdagi doctor ama prap thorai aduga hairei. Sir, patient ki ise ka hena jatkibana maram oiraga igi darka lerakle. Adubu laibak thibana blood bank da magi blood group ki ise hangnadare. Aduna chanaba blood donor amatang thibinaba sinbiyo. Madu natrabadi aikhogi upai leicharoi dawre. Doctor adugi wadu tabada Nokuljandu pakhatuna hanglai. Adudi doctor ichadugi blood group tu karino aikhoida takpiyo. Donor thijabadu mateng oinaba. Doctor du makha tarai. Sir, patient ki blood group ti O positive ni. Athubada donor thibinaba sinbiyo. Asi wadu hairamlaga doctor adu operation theater da amuk changkhre. Mayamdu amana amada yengnaduna asum leirakpani. Tauribadu Yairima mahakki thamoidu yam penjadana fuk haugatlaglaga mapabungda kaptuna hairei. Pabong, aigi haktakine hakna siba changbagi langdaida leiribase. Mahakki punchi pukanbiyo pabong. Nachana khutlona duna haijariye. Dala leibagi thawai amatadi kanse. Karigumba mahakna soikiba thoklabadi aigi punchise yam nungai haudaba haibado oihauraganiye. Nokuljandu machanupi Yaireimagi mataudu yengba ngamdraduna thunamak phone tawduna O positive oiba blood donor sing thibani. Adubu phangba kauba leitrabada mayamdu asum pakhatnaba henarakle. Asomdadi doctor ne igi demand tawraklibadusu asum toisilai. Ngasai makai tuminna leiramba nongdrembadu matau Nokuljanda yengduna hairei. Itaw natawgi ise ichala leibada pirege. Aigi blood group se O positive ni itaw. Wadu tabada Nokuljandu mamitai mapita na hairei. Itaw butay bang simba mapuna lemna magtawzan biba oisano. Itaw kilaman sa natang na punchi chupagi oy natun sila ba na itaw. Asi wadu hairamlaga nongdrembadu doctor na mataw tabat testing tawba loireduna ipi na ba manungda changkre. Yairei mama bukningda lalay babu soy da ngamda na ba haiduna sembi ba mapu mahakpu thamoy chena nijarei. Tanjado koraw galoy na tampado machala leibagi paudu taraduna hospital yorakle. Tampha machabu kauduna kablai. Imagi bungo. Imana ichagi tariba pau sibu karino. Imabu kari oyo haibano. Imagi lalaiba. Icha leitrabadi imana taibang sida kanaki mataubu yengduna hingaw katoribano. Nangna imabu thamoy sina nusirabadi soida ngamdana amugtadi halakhogo imagi lalaiba. Koraw Mama ibe matam phabu konchin biduna themlai. Ima, itaw do kaisu tawroi. Ima dumaina kapkano. Se, sida pamlaga itaw gi operation loiba ngai se. Ima,
adumna imana sum kapladi ima gi anabadu horaklani se kaplana ima asi haiduna koraudu tamphabu mafam amada konchinduna phamali asumna ngaihak leiraba matungda samkya pabung no kulchandu hireimada tapna hanglai ipagi bema hireima nangbu ipana nangnu pigale minaru haibadu chatrabra nangna khara khajik nganna yoramlabadi thodok asi thoklam loidabani ko hireima du mapabungi waduda khombasu ngamjeda adum tuminna nun thaduna lei mayam marakta tumin leirambi sije lei shilembi du thawa isa sadana machagi michang changduna hairei moisamkya na phone tawbirakpa matamdo nasa hireima sai aigi thabak ama kana chathoklingai tanjane adubu manau nupi yairima na mathanta yumda lehoi takpirakpa dudai icha se manau nupi gi manakta chenjaki bani moisamkya asi hairaga leishilembi du yam taningdaba mawongda kapsinnarai aduga mabukningda asengbadudi hekta khangdana yairima bu cheiba horai mahakna maram chatludadana yumdana sinadana lehoraga nupana hamayam kauduna thakdukse thoganjarga icha hireimada daisinagi khalibanine amangbada heying inba mahausane apum asa haisimaktabu langja kwakna pamido mapan thongda nungaitaba sasinaraga leishilembido adumak mathamoi nungdadi yairima mama machada onshinduna chairibani asumna pung ahum hena changna la leibagi operation du tawduna loikhre doctor ama thorai mayam du la leibagi mapau taningbana hangjarei doctor du tapna pau khumpirai mayam pumna mak hajimaki oina di patient se mai pakna mahaki operation du la shenkre adubu doctor du na ngang baloi jingai yairima amadi tampha du pakhatna chap manana hangjarei adubu kaidorage doctor koida singna dakpiyo doctor du tapna khumlei adubu patient si madam khradi mahaki gya lakpadu taplani haibadi mayam gi khangnaba mawong da hairabada patient si coma da leri hojik makidi ICU da refer tawkre mayam isor bu chena ningmina se tampha doctor adugi wadu tabada masadu khangawdana gyan mangkiduna wanthakre asumna tampha su masadu machagi wakhalda sunjin ba haidu oiduna drift yanduna laikannarai asumna numit kharani su haukre laleiba gyan lakpa kauba leitri yairima du laleiba gi amadi mama tamphagi koichen chenduna kanna honajarei mayumda lehaubi mabok adudi laleiba gi marup korona adum yengsinbikre yairima du ngasidi tapna laleiba gi manakta changlaktuna kapladuna haijarei da laleiba nang sumaina kayam koina tumki gi haibano aigi punchibu kayarak nang nakanbikibado madugi lamando aina punchi chupagi dala leibagi seba tawduna singzabado madugi ayabada dana bibiyo ay nang manusi dala leiba nang ay kita mahingbiku nang dumna leiragano please dala leiba please yairima du patrak taduna leiriba laleibagi makuttu tapna paisinjaduna hikna kapjarei asomdana hireima du maga hehek wari sanaba nupaduga phonda wari sanare nupaduna hairei as madui laleiba haibado poksikhrabadi kharadi phadawni yairima mama machaga laire ma hana hatkadabani hireima makhon phairap khumlai da asibagum hospital gi ICU da yataduna leiriba laleibada mahakide karisu maram leite hainai di khanjai mamunda karisu tawrakumse nupadu sauna hairei karigino nangna laleibabu asanga khalibasa nangi wahaiduna takpade nang mabu nushiri natro nukshiyo nangna nushiribado tawriba pumnamukse nangi thawrang nangna tawhalibani haibado hekla leibana khanglakpada nangi hingphamsu leiroi ngakpifamsu leiroi aduga ai natana hakna laleibabu choose tawba haibase nangonda mangjabotana thangani haibasisu nangsingo aikhoigi pandam hi groups aikhoigi oiba masida ayetpa piraklabadi nangbu hana hatlaga napadai hauna imung manung tumna hatkane aduga hi groups ithantagi oihogane hireima phinglak khome
तसेंग नंगारे अखोय अनिने यानिखिबा मफमदुदा ललेब हाटबगी वारी याउदे महाकपु तोंगाने थमसे थबक खुदिमक याइरेमागी मथक्ता तौसे हालबसु महाकपु हासे नुपादु नोक्लदुना हाइरे नंदी याम पंगे हिरैमा आइदि ललेबने याइरेमागी मतुंगदा लेपखिगनी हाइबसे अदमक उबा फंगे नंगना मदु उबा ngamde करिगुंबा याइरेमागा ललेबगा नुसिनखिबा थोक्लबा अचेतपा मरि लेख्रबा नंदी हियाइ ग्रुप्सदा मिनाइ फावबा ओइबा फंगलो हाइबसिसु निंगसिंगो हिरैमा साउन हाइरे आइना ngasi फावबा पामखिबा पोता फंखिदना तोक्ट्रे हाइबसे दासु खंबिरेबने ललेबदगी लापथोक्से महाकु आइनासु आइगी ज्वेलरी हाउसदगी तानथोख्रगने माबु याइरेमागिदमक खुलाई ओइबा आइ सुपाम पामदे नुपादो अदुमक खमलै हौजे मदुगी मतम हेनख्रे हिरैमा नंगना थबक तोकहलबसु ललेब सोइदना थौदोक्सिना मरम ओइदुना याइरेमागा नुक्सिनख्रने हिरैमा खंगलाउ लाउरै यारोय मदु ओइथोकपा सुंग्या यारोय वा खरदु हाइरमलगा नुपादुसु खांगना नोक्लै असुमना याइरेमादो ललेबगी मनक्ता अहिंग नुंथेल नाइदना मसाना सेबा तौदुना लैरकपनी महौसागुम याइरेमादो अहिंग चुपा ललेबगी खुयादुदा हिप्तुना सेबा तौजरंबनी नोंगान फुंगान तौरकपगा मसादु वारा माले बेतुदा ngathaduna tumthakre ललेबा ग्यान लाक्तुना तपना ममित अदु पांगलै महाके खुयादा याइरेमाना बेता ngaदुना तुमलिबदु असुममो नोक्तुना ललेबदु येंजरकपनी याइरेमागी माइथोंग अदु यामना नुक्सिबा अमसु महाकी थमोइदा फाउजै माइथोंदु अवाबा पुबै सकफमजु सेंगना तारी सेमजिंबिदबै जोइजाइना माइथोंदा तारिबा समलांग खरदु ललेबना महाकी अनाबदु काउथोक्तुना वाना लमजदुना नुक्सिना खोंगत पिरै अदुगा मांगोंदा सुपलिबा फी अदुना याइरेमाबु नुक्सिना सोपिरै